Ma. Yeah! Malam ya mo eh. Yeah, marong kumuk siya. Papa na Bema, hello. Eigabok Nene Bembem ông rất khi đâu rồi. Nene Bembem xem ngô. Cây mà liền ngô. Fashion show tak salah kata dia tu. Eigabok. Cây mami tu cây lupa helai cây lupa itu bo. Mami yang kalau zan. Di color ni ha. Mandi ko. Demo ko. Yang kan kali ko Eigabok sa. Ang laptop men kan kala ni ko. Ngasi hida ka po buzina. Is no pi ka to na. Juga. Oh, pa mo mo pa. Nene school Chatkhre. Eigabok bye. Hello. Chatkhre. Ida kapa. Iru kalau jarak paman berasa. Humang ni, mai makok humang tu eba. Tumba tu pian thar dah dia deh. Mana pian thar dah dia ada mina. Ai khanau nare ba pian thar tumba dah. Kalau ngasi Eigabok hospital dah Chatkhre hospitalized orang ngasi ngasi tu mida mah kita kapa ni. Aduga hayang ngasi tu halak pera hayang halak pera ngasi nungdang halak tu mana. Hayang hay. Morning gi nature school attend to ring ida mami mai chat pai thing audre parse parse tu salah. Usman injal lah tham gani na thi khang roi du. Ngori cho tôi tốt đi. Ngori cho tôi. Cũng nhiều nỗi cho khai thân là mới mà miếng gì đã capa hộp rồi, anh có magi ngang tàu test result mấy anh đó covid kita udah rồi mình negative rồi đó nè, chỉ mới Chatkhre này mình nói mà mana lu film đó nghe em nữa ha, mana mình shop được cái mà chỉ mana lấy được mà chỉ pura cái mà sẽ một chút chiều chứ, lỗi làm vậy vậy. Có mấy tàu tụi nó vậy? Như ngày chưa chứ? Cái tăng tiền mà tôi gọi chị em cặp sẵn nào mà hiểu ra này chứ? Em cặp những bữa tiêu chứ? Pure. Papa nó pure. Hoàn đấy cặp gì nhiều gọi em tụi đi nghe. Tớ thấy chứ? Cái sẵn nào thì hay rồi chứ hàng gì? Tây chứ? Wow, Eigabok ayo na bagi kita kape do, nang khang bra, ha, nang sai theng na bra. Bembem na video share to me. ICU do Chatkhre he mami hoy do. Adum normal room do na kape. Mami ni inge hai bera do khang. Ai na. Ano pa jo ko mi?
ꯑꯩꯁꯨ ꯉꯥꯃꯨꯛꯇꯤ ꯑꯩꯁꯨꯗ ꯀꯥꯞꯄꯤꯗꯅ ꯑꯗꯣ ꯍꯟꯗꯛꯇꯤ ꯀꯥꯞꯇ꯭ꯔꯦꯕ ꯔꯨꯝ ꯑꯃ ꯂꯧꯔꯦ ꯑꯗꯨꯒ ꯀꯥꯞꯄꯦ ꯌꯥꯝ ꯍꯥꯎꯅ ꯆꯥꯏ ꯁꯦꯝꯁꯦ ꯍꯥꯎꯕ꯭ꯔꯣ ꯕꯦꯝꯃ ꯈꯣꯡꯉꯥꯝꯒ ꯁꯪꯗ꯭ꯔꯤ ꯍꯥꯎꯕ꯭ꯔꯣ ꯃꯤ ꯑꯝꯇꯗꯤ ꯌꯣꯠꯂꯨꯗꯅ ꯑꯗꯨꯅꯦ ꯍꯥꯟꯅ ꯆꯥꯈꯤꯕ ꯃꯌꯥꯝꯗꯣ ꯌꯣꯠꯂꯨ ꯏꯁ ꯑꯔꯦꯝꯕ ꯈꯨꯅꯣꯛꯅꯦ ꯁꯤꯅ ꯃꯌꯥ ꯀꯥꯗꯕꯤ ꯑꯗꯨꯅ ꯃꯌꯥ ꯍꯤꯒꯠꯂꯒ ꯈꯠꯄꯤ ꯑꯁꯤꯅ ꯃꯌꯥ ꯍꯤꯒꯠꯄꯤ ꯑꯕꯦꯝꯃ ꯇꯨꯝꯕ ꯍꯧꯒꯠꯂꯛꯑꯦꯀꯣ ꯃꯥꯗꯩꯁꯨ ꯍꯥꯏꯒꯕꯣ ꯍꯤꯗꯥꯛ ꯀꯥꯞꯄ ꯂꯣꯏꯗꯣꯔꯦ ꯍꯥꯏ ꯃꯣꯏ ꯍꯜꯂꯛꯑꯒ ꯆꯥꯅꯕ ꯉꯥ ꯊꯣꯡꯉꯦ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯄꯨꯡ 8 ꯇꯥꯔꯦ 8 ꯃꯈꯥꯏ ꯑꯗꯨꯋꯥꯏꯗꯒꯗꯤ ꯂꯣꯏꯕ ꯌꯥꯏ ꯍꯥꯏ ꯑꯃꯨꯛ ꯇꯨꯝ ꯂꯩꯔꯝꯃꯤꯁꯦ ꯍꯣꯏ ꯍꯧꯒꯠꯂꯣ ꯂꯣꯏꯗ꯭ꯔꯤ ꯆꯥꯛꯇꯤ ꯂꯥꯝꯁꯤꯜꯂꯛꯑꯦ ꯑꯕꯦꯝꯃꯩ ꯃꯊꯦꯜ ꯃꯌꯥꯝꯁꯦ ꯉꯥꯒ ꯌꯥꯎꯔꯦ ꯁꯤꯗꯅ ꯆꯝꯐꯨꯠ ꯁꯤꯅ ꯆꯥꯛ ꯃꯥ ꯆꯥꯛ ꯈꯔ ꯃꯕꯨꯛ ꯂꯥꯝꯃꯛꯄꯗꯣ ꯐꯔꯛꯄꯒꯤ ꯑꯩꯉꯣꯟꯗ ꯀꯥꯔꯟ ꯇꯥꯍꯧꯔꯦ ꯀꯥꯔꯟ ꯇꯥꯕ ꯍꯧꯔꯛꯑꯕ ꯀꯩ ꯀꯥꯔꯟ ꯇꯥꯁꯦ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯅ ꯍꯤꯒꯠꯂꯒ ꯇꯧꯔꯤꯔꯣ ꯉꯁꯥꯏꯒꯤ ꯄꯠꯂ ꯂꯩꯔꯨꯔꯁꯦ ꯂꯥꯝꯃꯟꯗꯅ ꯑꯗꯨꯅꯦ ꯃꯥ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗꯣ ꯁꯦꯝ ꯑꯃ ꯃꯊꯨꯡ ꯑꯃꯈꯛꯇꯪꯗꯨꯅ ꯂꯣꯏꯈ꯭ꯔꯦꯗꯅ ꯑꯗꯨꯁꯨ ꯆꯥꯍꯧꯗꯦꯗꯅ ꯃꯥ ꯁꯤ ꯅꯦꯛꯁ ꯗꯦꯅꯦ ꯉꯔꯥꯡꯗꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯑꯩ ꯃꯈꯥ ꯅꯝꯗ꯭ꯔꯦꯕ ꯑꯩ ꯑꯗꯨꯝ ꯇꯨꯡꯒꯤ ꯂꯩꯔꯝꯃꯦ ꯃꯤ ꯍꯣꯏ ꯉꯔꯥꯡ ꯊꯦꯡꯅ ꯍꯜꯂꯦ ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯉꯟꯅ ꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣ ꯌꯨꯝꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯅꯝꯕ ꯐꯪꯗ꯭ꯔꯦ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯃꯌꯥꯝ ꯑꯩ ꯋꯥꯔꯤ ꯃꯈꯥ ꯂꯤꯔꯛꯑꯒꯦ ꯁꯇ꯭ꯌꯥꯁꯤ ꯐꯖꯔꯦ ꯄꯣꯁꯔꯣꯏꯕꯤ ꯇꯥꯔꯦ ꯀꯦꯔꯦ ꯏꯁꯩꯒ ꯁꯛꯏꯁꯤꯗꯤ ꯋꯥꯎ ꯀꯅꯥꯅ ꯂꯩꯕꯤꯔꯤꯅꯣ ꯁꯤꯕꯨ ꯌꯥꯝ ꯐꯖꯩꯌꯦ ꯅꯪꯒꯤ ꯁ꯭ꯀꯔꯠꯁꯦ ꯄꯨꯛꯁꯤꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯀꯩ ꯌꯥꯎꯒꯦ ꯁꯤꯕꯨ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯑꯩ ꯄꯨꯛꯇꯀꯣ ꯑꯩꯈꯣꯏ ꯄꯨꯛꯇ ꯌꯥꯎꯔꯤꯁꯦ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯐꯖꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯣꯗꯅ ꯃꯥꯗꯤ ꯁꯨꯡꯌꯦꯡ ꯌꯦꯡꯗꯦ ꯍꯥꯏꯕ ꯃꯥꯏ ꯁ꯭ꯀꯔꯠ ꯂꯩꯔꯦ ꯍꯥꯏꯁꯦ ꯁꯤ ꯐꯖꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯣꯕ ꯇꯣ ꯁꯤꯁꯦ ꯇꯨ ꯗꯥꯟꯁ ꯇꯧꯔꯣ ꯇꯥꯏ ꯇꯧꯔꯣ ꯇꯥꯏ ꯇꯧꯔꯣ ꯑꯁꯣꯝꯗ ꯑꯣꯏꯅ ꯇꯥꯏ ꯈꯨꯕ꯭ꯔꯦ ꯑꯩꯅ ꯇꯧ ꯍꯥꯏꯕꯗꯤ ꯌꯥꯗꯦꯀꯣ ꯁꯤꯗ ꯃꯃꯥꯒꯤꯁꯤꯁꯨ ꯑꯩꯅ ꯇꯥꯏ ꯈꯨꯠꯆꯜꯂꯤꯌꯣ ꯄꯄꯥꯗꯁꯨ ꯑꯝꯇ ꯈꯨꯔꯛꯑꯣꯃꯦ ꯆꯠꯈ꯭ꯔꯦ ꯂꯥꯛꯑꯣ ꯇꯥꯏ ꯑꯝꯇ ꯇꯧꯔꯣ ꯁꯟ ꯁꯥꯔ ꯆꯠꯂꯣ ꯍꯥꯏꯕꯒ ꯌꯥꯗ꯭ꯔꯦ ꯇꯥꯏ ꯑꯝꯇ ꯇꯧꯔꯣ ꯍꯥꯏꯔꯒ ꯇꯩꯖꯣꯡꯀꯣ ꯂꯦꯞꯄ ꯆꯠꯂꯣ ꯅꯪ ꯁ꯭ꯀꯔꯠꯇꯣ ꯃꯣꯠꯂꯅꯤ ꯐꯖꯕꯤꯗꯣ ꯃꯣꯠꯂꯅꯤ ꯂꯦꯞꯄꯣ ꯃꯃꯥꯅ ꯂꯥꯛꯑꯣ ꯃꯃꯥ ꯄꯄꯥꯅ ꯍꯥꯏꯗꯦ ꯃꯃꯥꯅ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯆꯠꯂꯣ ꯃꯃꯥꯅ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯃꯃꯥꯅ ꯆꯠꯂꯣ ꯂꯥꯛꯑꯣ ꯆꯠꯂꯣ ꯃꯥ ꯌꯥꯝ ꯌꯥꯎꯅꯤꯡꯉꯦ ꯍꯥꯏꯕ ꯑꯩꯅ ꯁꯤ ꯚꯦꯛꯁꯤꯟ ꯃꯌꯥꯗ ꯍꯦꯛ ꯆꯠꯄꯒ ꯃꯥ ꯏꯟꯅꯔꯛꯀꯅꯦꯕ ꯍꯧꯖꯤꯛ ꯑꯣꯄꯔꯦꯁꯟ ꯑꯣꯏꯔꯁꯤ ꯂꯥꯛꯑꯣ ꯌꯥꯒꯤ ꯑꯣꯄꯔꯦꯁꯟ ꯑꯕꯦꯕ ꯍꯧꯒꯠꯂꯣ ꯅꯣꯏꯖꯨ ꯂꯥꯛꯑꯣ ꯃꯊꯛꯇ ꯆꯠꯂꯁꯦ ꯍꯧꯒꯠꯈꯤꯔꯣꯏꯁꯦ ꯍꯥꯏꯔꯣ ꯍꯧꯒꯠꯂꯣ ꯃꯔꯛ ꯃꯔꯛꯇ ꯈꯤꯇꯪ ꯀꯧꯕꯗ ꯑꯗꯨꯝ ꯍꯧꯒꯠꯂꯛꯏꯁꯦ ꯃꯔꯝ ꯌꯥꯝ ꯃꯣꯛꯑꯦ ꯂꯥꯛꯑꯣ ꯍꯧꯒꯠꯂꯣ ꯂꯥꯛꯑꯣ ꯑꯃ ꯌꯥ ꯃꯔꯝ ꯌꯥꯝ ꯃꯣꯛꯑꯦ ꯌꯥ ꯃꯔꯝ ꯈꯨꯃꯣꯛꯁꯤꯗꯤ ꯄꯄꯥꯅ ꯑꯕꯦꯝꯃ ꯍꯧꯒꯠꯂꯣ ꯍꯥꯏꯕꯗ ꯍꯧꯒꯠꯂꯛꯄ ꯂꯥꯛꯑꯣꯁꯦ ꯍꯧꯒꯠꯂꯣꯁꯦ ꯃꯊꯛꯀ ꯀꯥꯔꯁꯤ ꯂꯥꯛꯑꯣ ꯃꯃꯥ ꯍꯣꯏꯅꯅꯦ ꯍꯥꯎꯕꯤ ꯁꯦꯝꯃꯤꯗꯣ ꯆꯥꯎꯔꯁꯤ ꯂꯥꯛꯑꯣ ꯁꯦ ꯑꯝꯇ ꯌꯦꯡꯉꯣꯁꯦ ꯄꯄꯥꯗ ꯑꯝꯇ ꯌꯦꯡꯉꯣ ꯏꯁ ꯇꯤꯡꯃꯤ ꯌꯥꯡꯂꯤꯕ ꯁꯦ ꯄꯄꯥꯗ ꯑꯝꯇ ꯌꯦꯡꯉꯣ ꯍꯥꯏꯔꯒ Samu kakak lili kakak Samu kakak lili kakak Haugatlo Samu kakak lili kakak Samu kakak lili kakak
ꯍꯧꯒꯠꯂꯣ ꯍꯥꯏꯔꯒ ꯆꯠꯁꯤ ꯌꯥꯔꯦ ꯂꯥꯛꯑꯣ ꯃꯔꯝ ꯃꯣꯛꯄꯤꯅꯤ ꯃꯃ ꯄꯄꯥ ꯀꯧꯔꯣ ꯄꯄꯥ ꯕꯥꯏ ꯕꯥꯏ ꯇꯧꯔꯛꯑꯕꯣ ꯑꯃ ꯄꯄꯥ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯗꯤ ꯅꯪ ꯕꯥꯏ ꯕꯥꯏ ꯇꯧꯁꯤꯜꯂꯛꯑꯗꯤ ꯕꯥꯏ ꯆꯍꯤ ꯑꯗꯨꯝ 12 to 24ꯒꯤ ꯁꯦꯂꯦꯛꯁ ꯄꯤꯌꯣ ꯍꯥꯏꯔꯒ ꯑꯗꯨꯝ ꯌꯥꯕꯅꯤꯗ ꯑꯗꯨꯝ ꯁꯦꯂꯦꯛꯁ ꯑꯗꯨꯝ ꯂꯩꯁꯟ ꯌꯥꯏꯗ ꯃꯥ ꯆꯥꯈꯤꯗꯣꯏꯅꯤꯅ ꯆꯍꯤ